Manipur gi tangdu leta daba amadi Myanmar refugee ki matangda center ga athuba matamda unaduna wari saragane masi ki matangda External Affairs Minister S. Shankar ga telephone ki khutangda wari sanakhi balaire athubada Delhi da chatlagani haina Mizoram ki Chief Minister oina khallaba Lalduhoma na Northeast Life ki akhanaba interview amada phongdokre Manipur da kuki zona taliba separate administration ki matangda hangkhiba wahang amaki paukhum piraduna mahangna hai makhoi loinamak Indian citizen ne amade mizogi ichil inaw sing ne makhoi bu aikhoina ngakpi senbigani amade isu sigi matangda Union Minister Amit Shah ga unaduna wari saragani haina phongdokhe Joram People's Movement ZPM gi luchingba Lalduhoma bu Mizoram gi Chief Minister oina tha sigi nipanda wasak loragani hairi Lalduhoma na ngarang Mizoram gi Governor Hari Babu Kambambatiga unaduna lengak semnabagi claim tawkibaga loinana Mizoram gi election da mai paklaba ZPM party gi candidate singa mifam pangthoktuna Council of Minister amadi portfolio sing kana da pigani haibagi matang da su kanna nainaba lekhrabane Mizoram gi seat ni fulaiba assembly election da ZPM na punna seat kuntaret fangduna yamna chauna mai pakpa ngamkhibane